Hello, good evening from Miami. Hojik Miami da pung kaino tare. Pung taruk makhai tare bako. This is my first time in Miami. The weather is like amazing. It's so beautiful, so pleasant. Sida aina lai mafam se GNC da la ko GNC se akhoi supplements and khoi vitamins ke myam yon bam ne. Atopa US ta nahangay chatpaga Miami da lakpaga yamna khetnabagi feeling amadi tawi ko yamna achauba khetnaba se kaina matamda khara si mafam sina aina tai mafam chatba every US states ta mafam khudimak yam khetnai ko aduga sisna mu khwai tongale sisna ingna chikna phajaba mafam haibado oi ko yamna su chawkhatpa mafam oiraga su chawkhatle haraga hekta building ak oibdo oide mafam khudingi u wa mayam hawe palm tree mayam hawe aduga aina room da leiba kanda ko akhui uchek makhon ga mayam khongbado tabado du taweba ko adudone I say gi phone dagi road da dum namak pane aduna mayek se khara di seng ba wat kani ko. It's a good feeling here. I hana sigi Publix food and pharmacy sida changani ba ko. I get groceries kay khara like fruit aduga snacks, midnight snacks digumba. Thank you. Cheese. Sisi hana whole round nam chatsiko sige Publix. Yam chawba supermarket nati bako comparing atopa mafam ga yingna ba matam da dubu moina si chaw de hai se. Koina toina uganda badadi yam chawre. Moin right side ta cook food lai re. The fruit and vegetable section there. Beer section natin eh. Sparkling wine, Chardonnay, Pinot Grigio, Sauvignon Blanc, red wine later, Malbec, Cabernet, Shiraz, Merlot, Pinot Noir. So aina leise ko alcohol wine section da neba ko wine gi matang da khra hai deba ko ai di hospitality gi customer service background da ne aduga aina thabak toise su 5-star airline da ne adudana khoi di 5 airline da alcohol unlimited alcohol serve ta wedudana alcohol gi matang da khang da ba ya de koi train ta ko yam phajana ado mayam na alcohol thakpa matam da I alcohol si karambado ay nathaisa ay hakchang sida changris ay na chabado su any pot ama chaba matamda thakpa matamda khoi se yamna mindfully chagado bane ko saiba yai chaba yai na pangta sa sama da taba chariba khuding maki khoi gi hakchang sida bodies na react oi ko tongan adu especially when it comes about the alcohol yi matang lak matamda mayam na pangthak thakchan di gano ba khatang aphaba quality ade hakchang da kana ga da ba haidi koina yu thak hakchang da so kani yu thak ko phatte ha bise dum ba laiti ko aduga limited line akoi gi yamna limited oina thakado bane magi henjan na thakpi da bai tare ko aduga koina wine ni matang da har kan da ina hojik melbe adagi cabernet Shiraz, Merlot, Pinot Noir si mayam se koi gi wine leba matam da wine se gi brand se da nata wine gi maming grapes koi wine red wine se koi grapes se gi sema ini ko grapes se fermented tawga grapes mayam se ne khairaga fermented tawga sungak pane ko red wine se aduduna koina red wine se thakpa matam da koi sweet oiba fruity oiba medium body full body
adagi athumbaga chagadoba kaino dessert wine kaina makhan makhan mayam laiko adudai khoi ngasagi wine thakpa matamda red wines in a red meat ka chabiba white wines in a white meat ka dumaina pairing tobiba sigumba basic knowledge mayam se dum mayam na internet da adagi khoi google da dum khangdok piyo ko aduga thakpa matamda hena self knowledge hai tare khoi self improvement se dum laiba ko kana te haba laite khangjan bada loina haijan bada thakta ba mina su khangjan ba se kanai ko aduga kari no haba matamda alcohol se mi gi country mayam amada di culture ne ko khoi food haiba se khoi culture ni tradition ni aduduna akoina cha thakpa chak chaba cha ising thakpa sumaina mapan lamdati wine thakpa ani alcohol thakpa se makoi gi su culture ne aduduna akoina lamama dama chatma matamda mi magi culture respect to boina akoina sigumba khangjan da se yamna beneficial oi haidare ko aduduna sigumba se dum thijan diba ya interest leiragadi mi sommeliers adagi khoi wine testing gi master sigumba class kam yam lai ko akoina to ba yai that's all I think sigi kano supermarket sida pochai kara explore to balak pani aduda mo khoi wine section se looks very interesting and also yamna chawe bako adugi just wanted to tell you this small information hai tariko aduga khoi grapes wine this was sparkling wine siguma mam like fortified wine kind of aduga chardonnay sina grapes angobane sina white wine se makdoine adagi sauvignon blanc kind of like si mam se grapes maming ngakbane aduduna wine se yam vintage hai tare chahi yam liri gai wine se hauba hele aduduna khoi wine leiba matamda makhum da hai tare ko ai ucharake ko si se khoi mel bag ne ko high altitude ta khaba kaino grapes ne aduduga khoi sigi tera jak sai sina khoi company maming oidoine ko mel bags na grapes maming ne aduga 2020 gi kaino ne magi vintage hai tare ko adagi let's see some else Merlot Columbia Valley 2018 ne magi vintage na adagi Chateau Michel sina magi brand maming oidoine ko establish kai sina makoina sigi brands established to chahi do oidoine aduga Merlot sina khoi grapes maming ne Merlot se ka so these are the basic knowledge hai tare ko Pinot Noir se khoi grapes amagi maming ne adagi Russian River Valley sina makhoi region do oidoine ko Lola sina brand maming ne 2020 da hekpa grapes to ne ko smaina chatli ko wine sa ado hena expert oiba mayam am noi shu yoram basu yai aduduna khangdaba sing sige dum khangjan bi ko Pinot Noir sigumba kano ma'am se like basic knowledge hai tare ko wine thak matam da 2021 2020 sigumba mayam se adagi let's say sida su khoi Cabernet Sauvignon California 2021 ko si se California gi 2021 the hekpa Sauvignon Cabernet Sauvignon ne ko sigi kano se red wine se that's all and for example kaino maga white wine maga hairake baka white wine sidana Sauvignon Blanc California gi ko butternut se makogi brand maming ne 2021 ne yam nauri se wine se Sauvignon Blanc sina grapes angoba California gi mafam dagi ko sisene aduna mayam ne wine ama bottle uba matamda adum differentiate to bi ba maming da dum pabi ba pang thak thak pa natta ba hi thakam dai du da dum pabiyo ba ko mogi khwari mafam number Europe or US ta ko si vegetable rex ta thami mam se machine mathak ta ki pai ba mamam yawi ba ko daga makha da shi yawi ba singjar ka khala ka to ne da ko kuine thamba yana ba si se fresh vegetables sing se Morok makan laire magi states ki putok pa jalapeno adagi Mexican chili umorok man baga suyam yawi ka then these are a fresh salad
Hꯧzik mayamida phung ayuki manga makhai tare aduga houzik India da nung dingi phung manga tare ko timing difference so this is my hotel room asida mukagi yacht mayam parking tawe sida port ni ko aduga sise that's a sea sida samudra laire aduga asida building achoba ma lei ko sise di room hek mamang de lei building ne I don't know how many floor maybe around 50 floor ko ma lei sise ka mukagi locality I say kanogi doha time I get local time the hage body sina dum follow tawba sida na nung ayuk oiraga su I gi hakchang sidi nung tija I gi normally atopa I gi ada I gi doha da leba timing do oina follow tawba ni huzing nung din oira bani dum sida nam nungan nung sa se nung tarok makai tareta thoka do ba ma de husbok thok 3 so si sine hi adudune aina haini se mapanda di khar mamme ko so me ma'am di okay oh you are doing a luxury job and yamna luxury ngat toy no phai tari mapanda di but nothing comes easy in life natra thabak ama to matam the life the akhoi mi khudi mo nungai ba sing se wadana nungai ba leiba natte so the whole point I kuire ko aina sigi field da tawri se mayamna di just travel to bugi lam ama dagi ama chat pagi magi nungai bido adu khakta ne hairi se aduraga su si lam ama dagi ama chat na ba hona da yong na ba hona ba the preparation struggles manung da leiba mayam do mayamna di hadi even aina phanam hairaga su kana ama da imagine to boi ngamoy ko only I gi same job do mi khaktak na khangba ngamgani ko kari gi no haba matam da is really hectic job I say ngarang ayuk tagi pung manga dagi lakpani aduga 12 hours like suppose aina laiba Doha dagi Miami USA sida lakpa matamda total hour flying hours se khoigi 15 hours ko approximately 16 hours ne pai doi se mathak ta lai doi se ko whole time flight nanung da 16 hours ne lai doi se aduduga khoigi ground haitare makhada flight to chatringai gi hala aba matungda adugi extra duty times mayam adagi yom dagi na airport pok chatpagi airport tagi yaur hotel da yaurakna bagi damak timing se khaido kiba matam da total 24 hours mukni ko ngarang duty tawise so ngasi tangi wana te so this is the normal life ni ko khoina mafam amada chatlakana nungai ba khaktang mayam na uri do adugi behind those nungai ba mayam dugi manung da haitare ko sigumba mayam ama lei ko adu sisne in every human life the mi khuding mag loina mag nungai ba sing se awaba loina mag leita ba natte loina mag nungai raga nungai ba oirak pa natte waraga nungai rak pa ngakta ne ko so this is one thing always keep in your mind hauzik se sida ayuk ne ba ko pung taruk tare ayuk ki ado ayuk se suppose aigi di pung train thoi mamang da aigi ayuki pung taruk se hen grab ne ba tumba gi matam se do tumba do ngarang ahing ama kan gre hauzik second ngasi se second night oi do ne adu haidi timing se like a lot of calculation aina explain to wada haiba ngamaroi kari gi no aina lam ama de ama parak pa matam da timing do manara roi ba aigi matam do follow to ngam da ba tumba se ko so tu na khoi gi body circadian rhythm se kairak pa jet lag laiba fatigue sigumba mayam like gre ko disadvantage se aduga ngarang okay so Miami da aina Heckland yaura aba matung da I say pharmacy da chatle GNC da ko I say akhoi se vitamins and supplements se yamna hakchang da darkar oiba mayam ma haidare ko mayam na di akhoina chinjak tagi ne phangi se chinjak se phang chinjak tagi khoi gi vitamins and minerals se kai dagi lak no haba matam na khoina nungti gi chari ba chinjak se dagi ne but nungti gi vitamins and mineral essential hakchang da oiba supplements phangbra haidi sigi pot se khoina chari sidagi phangbra haragadi phangba natte khoina masing su na chaba ngamdaba aduduna supplements ko multivitamins ni khangde aduga atopa mayam suppose even protein is quite the most important ne khoi hakchang sida dubu protein se khoina nungti gi su na chara bra haragadi chadi ba aduduna khoina extra ina protein powder ina mayam naga chana riba singsini ko adagi capsules oinaga
aduga plus body builder mayam na extra muscle sembagi damak tam repair taunaba maintain taunaba sine ko khoi gi mayam sina protein dagi hen important oi se protein dai lai se especially nupi mayam se yamna protein se yam darkar oi ko khoi gi anambana mi sing se narak pa yeklak pa matam da khoi iron deficiency leiba ko sigumba doctor na yam to ina prescribe to se ko khoi se khoi hemoglobin low oi gal leba mi sing se especially nupi di every month khoi gi menstruation cycle se leibani na hakchang sidagi dum thokiba ma'am da khone replenish tawdaba chasandaba na maram oibna chatlaga sum leiraga de hena hakchang sida walakani deficiency leigani ko sisna kaidogi haba matam da hinga ko infertility problem ga ma'am la ise aduduna ma'am na chaba thakpa matam da mayam one time da chasaba na tabanu tigi practice tawbiba ko so why I'm talking about this aina ngarang GNC da ulak ke harga ulak tabagi ma'am GNC da changaba matungda aina pamaba protein do yauram da ko aina chaba protein harga di aide protein collagen supplement aina chari se ko for healthy skin hair and joints ki ne ado sigi collagen se kamai to ge khoi se chahi kunthra surak pa matam da normally ko khoi se mi khuding mak se khoi gi collagen production khoi chahi kunthra surak pa matam da si se protein part amane ko khoi hakchang da do sigi collagen se mangsalak pai tare gi decrease tawre ebo ko chahi kunthra yorak pa matam da hadi kari no khoi na uba phangak to ji skin khoi gi skin gi elasticity loose oirakpa aduduna akoigi fine lines adagi akoigi aging oirakpa akoina anti aging cream ga taiduna mapandagi taibane ko adududi mapandagi taijamne but hakchang manungda watlakpagi adugumba appear to bahore ko adagi sise akoigi supplements aduduna diet tagi phangaga su tongana supplement oina akoigi collagen supplements mayamna dum chabiba yai ko ai di imana bisingda su dum hai ko aduduna akoigi ahan oisanba adagi khuijalakpa skin da sigumba kaino collagen se skin ge akoigi especially skin da function to bo ni ko aduduna chaba matam da akoigi aging oisalakpa wrinkle lakpa singje tapthan bai tare ko ahan di loi oirakadoina adoraga so aduduna tapthan ba ngame ko so this is all about aduga mayam adum collagen suggest tawjage aduga ngarang supermarket ta shopping taw chatpa matam da first of all my body lotion Neutrogena gi 50 SPF ko kano promotion gumba natte ko sidi personal suggestion na ni recommend to mi khuding ma sunscreen se loin tabi ga domne sunscreen se akhoi gi mai se mayam na khoina pigmentation thoe mahing thoe haido mahing thoe se khoi gi anambana nungsa dagi oiramgani bu ko asigi nungsa sina khoi mai je cha thoe be UV ray sina aduga sigi 50 body lotion sunscreen ama leire aina leirakpada aduga ai atopa ACM company gi sunscreen season ko 50 SPF aduga sisina ai gi sunscreen stick ne ko stick to namuk marakta every 3-4 hours ko dingi mai sida amuk replenish tawba amuk taisan ba adagi sisina body sunscreen ne spray ne ngasai body sunscreen lotion se taigra matung da mupung khra ler kan sisina spray kap te ma pan thopa matam da sisina chimban gi 30 SPF lipstick si kai gi no mayam se especially aina yamna se focus to ise okay sigi mayami dagi doha da 100 matung da aise aigi imanabi college ki IDM college of arts tami eko 2011 based haidare aduda aigi imanabi singse manipur dagi ne for the first time makoi abroad ta ko international trip ne chatoi se aiga punna ada aina itinerary nung se idea nung se loin piraga semaga prepare torga koi tha home watlingai de ticket se ka aga thamme flight ticket ka dagi hoji hotel ka palore everything prepare tore koi se that 6 dagi hogodo trip ne koi total 6 days ki trip ne agi college ki imanabi mem koi pulamna koi nupi ni pan chat ka doine krai da no krabi se kai da no Thailand da ko mayamna Thailand Bangkok sina city amani Thailand sina whole country ni aduduna Thailand gi Krabi hairiba lam sida chattoini ko karai dagi kamaina yogadagi haba matamda khoi gi imanabi khoi taret manipur dagi lakani aina doha dagi join tawdoine ado makhoi se manipur dagi na kolkata bu chatlani kolkata dagi na Bangkok pok pairani Bangkok dagi flight ama muk thai Krabi da pai doine ko so Krabi se khwai dagi phajaba mapham ne yamna mayamna adum chatnaraga su Bangkok dagi Krabi da chatluba koiba island da hadi koiruba ne dubu but akhoina chatorisna direct
Krabi the island and Ilaidwese. So I'm very excited. I'm so happy and so proud of my friends. Haidi akhona lam chat ki haraka so hekta ngam deba ko adun hodok pam yaudra de do aina hodoga moisu chatninga ga leiba. So ado sigi chatpagi matangda budgeting akhoi itinerary kamai semi imanabi ma'am da aina ngakta haiba nataba moi ma'am da haihalake video makhata na yengo sigi mayami gi matung dai di Thailand gi trip ki video yari gi nungti gi thagal angna bo hona ge ko. So this is all about aduga ai ngasi sigi video silo rakanda mayami mapanda outing chatpagi or shopping hall oiro ai duma panda ai gi protein powder thiba chatkani aduga plus atopa khara shopping akhoi gi beach wear kai kai leibu se chatkani ko ado South Beach chat pa yabane do nung sayam sabagi ay se confirm oidri chasira chatloy sira khali aduga even Universal Studios ida lay ko quite a chawba Universal Studio mo Harry Potter studio bok layba ado the chatning bane but 4 hours drive ne ay sila namin ni lay bani na matam yam phange but I will try to explore more. Thank you so much. Bye-bye.